Sahi asigi megi tang ahumdagi hokkiba kangluk anigi irangna marap oiduna leikhidraba hakchangsingi aroiba mathomanga pangthoknaba leingakna lokholakfa kongthanggi saruk ama oina Imphal gi rims amadi Jennimski miren sangda leramba thawai yaudraba hakchangsing adu ngarang ahing nongyai matung Central Force ki team amana akanba sising thoranga loinana lokthoklaba matung IGR short mantri fuki da thamkhre hairi press na phangba paw amana hai Imphal gi rims ki miren sangda leramba kuki thawai yaudraba hakchang kungani fan amadi Imphal gi Jennimski miren sangda leramba kuki thawai yaudraba hakchang kunga taret Central Force ki team sing ngarang ahi nongyai matung lokthok matung IGR short maju kuki da thambakibani Imphal da leiba kuki gi thawai yaudraba hakchang sing asiga Churchanpur ki district hospital gi miren sangda leiriba maitai gi thawai yaudraba hakchang mariga kusinna nabagi damak kongthang asi lokholakfani haina su press na phangpa pawana makha tarakle loinana ngasi ayuk chawrana pung 10 rom tarakpa adwaida IGR short mantri fuki da leramba hakchang sing adu helicopter ani da Central Force ki team sing na Churchanpur gi damakta kungsan ba hokre hari